Manipuri Chennai Maikatigi Miang in from the Marui Bausing Pizzeri. Andro the Nupimacha ani Mayumda Jalaktre Haina Tinabado, 18 Tanga, Itindagi, Pangle Hari. Separat Administration की mayokta leibasing hatkanu UKNA Maitene lusing malenga ka kusam nabasing hatkanu ki halakle Manipur da Maitene lusing malenga ka kusam naba amasung Separat Administration की mayokta leiba kuki zo furuki MLA sing civil serak pi ki haina United kuki National Army na pungtokre State lenga ka kusam naba natraga kuki zo furuki apamagi mayokta leiba miyai punam hakpo serak pi na warep lore kuki zo furuki MLA sing na Separat Administration की mayokta lepa yaroi amasung Maitene lusing malenga ka kusam naba yaroi Separate Administration की डिमांड में लेना civil society organization amadi political party sing politics tobo yaroi kuki jo furup na matam kya gi mawang dagi tanduna lakle demand asi kanago lanai mioi natraga mioi kanglup amatana ating pina ba honaroi dabani kuki jo furuki ho asibu lana lamjing bagalena aramba wafam santokduna furuki pangal sontana na ba honarabadi UKNA na hakposirak pina warep lore hairi UKNA na siwa makal gi akanno wafam tholakpa hadakna harmanate lup asina thani rongi mawangda mioi meri chuchambra nongmena kapton hatke bithot matangda nakai kya dagi ang doktor poleki kumja solaching tram pandal likatke ba UKNA na government of kuki gamgi banner makada kuki zo furuki right phangna ba masung saktam ngak na bala thena duna lakli haina claim tori kuki national organization amadi United People's Front na suspension operation su agreement kuik pina grapasu UKNA na hozik phawa su agreement da kuik pi tabul loina ingtapa purnabagi wari sanabada saruk yadri sanglaba sei kyamrum lup asina sakai thungkai chathabagul na mi ke hatki amasung kuki zo furuki mesing lup asina pamba maongda thabak tawna honai haina maral siduna lakibani imphal da maitai singa dialogue chatharuba thado community gi mi ani gi imung manungda kuki sina ki hanbagi thabak chathare State asida hojik tholiba kanglu ke irang asigi santi oina lambi ama laknabidamakta haukiba August 3 imphal da thado amasung maitai community ani gi marakta chathageba road to peace ki wafam aduda saruk yakiba Shillongdagi thado community gi miyo ani kuki worship service kuki NP Meghalaya amasu KSO gi makedagi ken khanwit thong kya chathare hairi state asida hojik tholiba kanglu ke irang asigi santi gi ebo lambi ama laknabidamakta hokiba August 3 ta imphal da thado amasung maitai community ani gi marakta chathageba road to peace ki mifam aduda saruk yakiba Shillongdagi thado community gi miyo ani kuki worship service kuki NP Meghalaya amasung KSO gi makedagi kian khanmagi thawung kya chathare hairi bawse maka tan haibana imphal da chathakiba road to peace ki meeting adu matung tarakpada hokiba August kunda kuki body sing asigi makedagi joint public notification thoktuna meeting adu yaurba thado family gi imung manung sing adu kian khanba yauna social boycott tawre haina joint public notification thokpa phawa public announcement toki Todo simpal pangto ki binfamandu da saruk yararaba thado community gi jangkhonglong hakip amasung nyalkhonglang hakip kawmiyai ani kuki bodi sing asigi maikaidagi makoibu samon tawdana kawkhiba aduda chatkidabaga mari leinanani thado NP Manipur gi maikaidagi thado adu akanwongda condemn tawi kuki bodi sing adugi maikaidagi thado community me ani adu kawbagi authority oide imphal pangto gi meeting aduda saruk yakiba thado community gi me adu hojik tholiba kalu ki irang asina maram oiraga lanjena dana Shillong da changja phangloraga lerakebani makoi ani gi matakta kuki bodi sing asina chathakiba thong adu imphal da pangthokiba meeting adu da saruk yakiba ga mai lainanani haina pendaba phong kya phongtorali panba yabadi state asida hojik tholiba kalu ki irang asi shanti laknabidamta thado MP Manipur amadi Imphal base tabo maitegi CSO kya khusamnaraga road to peace ki meeting adu pangthoki thado delegation gi maikadegi kuki community gi represent tokibasu laikide thado asi kuki kangu amasunate hairi and birene illegal immigration amasung drug mapung phana laksanana pioneer ama oina honaki PM Hauki basai solusini kulumdoitagi Manipura thorkiba tang tada phibam asigi matung tarakpada Assam Tripura Mizoram amasung Nagaland singba North East ki state singda ain kaina mitop sing chaksalakpadagi demography da achauba ki pirliba asi yamna aruba tangkak amani former chief minister NB na illegal immigration amasung drug ki oiba thong sing adu mapung phana laksanduna North East pu anoba yawon amada puruknaba pioneer ama oina honaki haina Prime Minister Narendra Modi na phungtoki leba asida illegal immigration ki achauba chaifu ama pirliba asiga mai lena Prime Minister asina Pikiba ma ki statement amada hakibana former chief minister NB gi lising makada India gi North East state ta anoba yawon ama pinanaba honarambada natana leba asigi demographic integrity amasung sovereignty asi ngak sinanaba nationwide movement amagi thona piramki leba asida
illegal immigrant gi issue asi mapung phana laksanabudamukta high power demographic mission ama hodulagani haibi wafam paladuna NBDna mangjil thaduna honaram kiba kya adubu sintharaduna mahasi leba asigi khwaidagi influential oiba amasung popular oiba leader amani haina singthaki India gi North East state sing maruina Assam Manipur Tripura amasung Nagaland da mitopna maram oiraga demography da sauna kiba ama piri NBDna leba asida ihan hanba oina yama singthane oiba mongda illegal immigrant sing issue asi laksananaba solution kulumdagi February da cabinet subcommittee semduna thabak pakapa hoki North East ki state sing Bangladesh amasung Myanmar lonaba porous border da illegal immigrant sing leptana sangsalakpa asina region asigi indigenous people singi identity da kiba kaya piri Assam gi wena so solution samapon humdra gi March kunmanga gi matung da state adu da changlakpa refugees sing amasung migrants sing masak kangtokuna department tonabagi agreement ama sign tonakhiba laikhrai Tripura da matam amada majority oiramba Tripura gi indigenous people Tripasa gi population asi Bengali migrants sing namaram oiraga solution ani ga kunmathoi gi census da sa da kunsamatoi point sa da kunsamatoi dasmi amagi sangda hantakhrai Mizoram amasung Nagaland da su Myanmar amasung Bangladesh gi changsalakpa Chin amasung Bangladeshi refugees sing na asobu system piri Manipur da hojik tholiba kalu ki irang asi su illegal immigrant sing na su asobu maram ama oiri haina phongtoki Meghalaya da ain kaina changlakpa mitop sing check tonanaba territorial army likhat kadori leba asi state sing maruina North East da illegal immigrant sing gi asobu issue ama mayok nariba sing mai lena Mizoram gi mathangda Meghalaya su territorial army likhatna thorang pakatba hokre adubu Meghalaya ge wena territorial army as union ministry gi makhada likhatkadori natraga defense ministry gi makhada likhatkadori haibagi matangda asokbo senaba ama leiri hojik phaw ene marui paw pija matang asajare makhata babje kidamak mayam punanga minasi loina channel asibnu sibidana like and subscribe to biramu